IMPHAL East District ki POROMPAT Police Station na KONBA Palace Compound dagi Shakhangdaba Meeoi anina Lupa Crore ahumrong ki sana Nongmei Chindol Da Laakhre HAIRI thogdok adugi matang da police dagi phangba paw mana hai ngarang numidang pung 6:30 rom tabada Palace Compound da laiba Kripa Destiny Advanced Hospital ki mayok na bada laiba Dhanabati Jewelry gi Mapu Brahmapur Basaspati laikai dagi lai pupam Dhanabati chahi nifutaret na mahaki mapuroi ba Basaspati Ramaga loinena dukan adu da laiba sana sing punna pek amada hapchilaga mayumda hannaba thorok laba matung dukan adu ki setter loan sinki thong loan sin laba matung da makhoi gi car Toyota Ganja gari registration MN01 AS6844 gi maning thangba sita sana yawa bek adu hapchilaga makhoi anina car adu da kakhatuna thauna ba honari da maningi thong hangdoktuna masak khangdaba marks upanupa ama kakhalaklaga nongmai macha amana ramada namki Meeoi aduna Nongmei Chindol da sana yawa bek adu puduna mafam adu dagi registration number yaudaba gari macha amada chatkibani thaudok adu gi paw hek phangbaga POROMPAT Police Station ki team ama mafam adu da khonglei thuna sangsinduna yangsin baga loinena sana laktuna chatkriba sakhangdaba nupa ani adu thibagi thabak chatakhi amadi case amasu lokatuna maru oiba mafam singda hena akanba section thaurangi thabak lokat pa hokrai sakhangdaba singna laktuna pukriba sana sing adu chawrakna Lupa Crore ahum henbagi sana oigani hainasu pawas na makadari